खुरुमजरी यंगबिरि पुनंपो चैनल सिगी माइकरी आहान मक्तदा तराम नौसरी यंगबिरि बखाय पुनंपो यंगबिरि मयामदा हाइजनिंग बसे आहान बदा इन थमजनिंग बसे कोई इसादा ngaingamdaba ko mayamda ngaingamdaba video yengbada ngaingamdaba tawba adagi mayamda haybadi loiba fawba yengbagi waklon leitaba adumbasna khoigi piningliba khoigi information ade mayamda kanagadaba awareness oiba aduma mayam adu khoi loksanba ngamdaba haitare amaina oigale hena lojai ada mayamna thamjaning se koina haijariba ade mayamda mayang famda thamjariba se koina script oina iraga ta mayamda haiba natte sidi khoi wakhlonda laiba du sinman thongda pukhala haibani adu kana gomani script te iraga haiba du so mana khanjaba wakhlon adu script oina to haijabani khennaba kasu leite thamjaning se mayamda khoina piningiba information kari no hakanda hoji akhoi iramda manipurda samamnaba ma lairi khoigi irisa singda samamnaba si kitang ai ko ningi clear henningi maramdi masina kadaida soglake hakanda adomadongi fruit khawda sogle adagi adomadongi paksi da sogle adagi adomadongi khoigi sengawda sogle masi kamaina sopge hakanda karbar tawriba karbar walan singnadi nungai makhoi oinadi aduga asai khwaidagi mangise kanadano hakanda akoigi lairiba customer haibada ko ireza singje lairiba pot lairiba customer haidi ireza tare ko iramdam gi oina karbar tawbo mioi khana nungai jagar gasu aduga masida thamningi si concept amaka khoina sum haiba tare khoina wakhlon sida chamamnabam lai haidi thaina digi hauna khoina chanarak pa hagade khoina khangen haiba wahai se masi ai tohonjaning de khangen je thaina degi chanarak pani khangen haiba wahai se adum chana jona mamdabdi kaide adubu thamjariba khoi irecha customer sing dadi khangen haiba wahai se adum chacharamnina khoi wakhlon da khangen haiba sigi henjadraba wakhlon lairiba irecha khra da haijabane makoi dadi mangheba kamaina manghe kanda khangen sida karamba keret no haiba sima sungkhang khangdre segna haijarabada karamba keret ne khangdre karbar tawriba mioi kharna ju khangen haiba wakhlon sida adum laihalaga keret sikari no haiba je khangandana karbar tawba karbar wala sing mayam laiba makoi dadi yamna haraweba khoina keret haiba wahi je khangar gari keret haiba posi khangjal agadi makoi gi business adi kaireba kairakpaduna maram oiraga makoi se khoida keret haiba wahi je moi khanganing deba aduna tang sida yang biri chapna mukta thamjaning si adomadong imung da sadum hangbiyo adomadamna siriba sana adomadamna yaliba khoigi kai haitare nada yaliba lik oina siri mayam du karamba keret ki sana no adum hangbiyo sana du karamba keret nan hangbiyo masida anambana haibatare chamagi manungda 70% dia namana khangamoi haina thamjaninge video sida aduga 30% amadi khangam gadaba mali keret ki matang dan lawbe ai aduba 30% is amuk yamna chawna parabane 10% gumbadi keret ki matang da khangodra khalli aduga anamna di khangam moi dra ha posi thamningi masidi kai mangi noin thamna ije hakanda khoida yamna mangbage habadi automatic mangjabado adomodom do thengneba adomdom na khangdabasna maram oiraga maramdi hoji hangbiyo amada ta imung do leiba nupi macha itei moi me oibia ima oibia natraga adongi nupi oibia natraga adongi be moi be hangbiyo nangna siriba sana do karamba gate ki sana no haina dum hangbiyo ai reply pirappa ngamoina khalle amamda adagi reply piba ngambazu york pi ai adubu adu yamna tangna thokalle hoji matamda adubu reply pi ngambadu diam fare amamda adi amana reply pi ngamda kangosna khangde haba wahi sineba yam lurise khangde idi khangen da lobune haba process da nebal lurise khangen haba wahi di sana yoliba sana sariba sana karbato meeting sina yamna laina saneba adom budi chumjaba khangen haba wakhlon jida afabani khangen di ka apirakpani leijaba adu bosonda karbato kangojing nadi khangen jida makhoina sana ji phattaba mayam yalaga pire haba tare nangwanda pi kadaba nangwanda phangada paisa ko sana value do sungyo yo honda bai tare nangwanda na paisa na taptai lok thok pi ba ko da hobi ba
kasamanju lahaubiba potugi mamalju aduni fast adu challi hai lahaubiba aduga ngasai potana khoigi yamna class nemba pot ki product se phang bodom da sumai le aduna mayamna thamningi si adon ahambada hangbiyo nangna sana leisat matamda aina leiba sana je khangene na moi pirak matamda hangbiyo karamba makhalgi khangen no habdi karamba kere no hangbiyo adom na pirei ba sana je khangen hena pibire yare sifawba adubu khangen se karamba makhalgi khangen no haybadi 18 carat ki khangela natraga 22 carat ki khangela natraga 24 carat ki khangela habje hangbiyo masi hang akanda neba adomda paisa duga sana duga chana phangka duse mayamda ahambada ko adona hangbi gadabani aina loriba sana si karamba carat ki khange no haja hangbiyo masi hangakpa matamna yoliba mising do makoi wakanda o masi misi madi sana carat ki matangda khar khangba mi oirani haiba pot oidana adom achumba sana phangba yaiba pesa ga chana ba haiba tare aduna hangbiyo masi wahangjima aduga amana akoigi sana bandal loba adai amana akoigi sana bandal loga sana kaiba gumba tawbadasu adomda chamamna khar leiri chamamna bodo khitang ai thamjaninge mayang famda madudi sai adomna logi ba carat khangaga lograba ai logi sana je 18 carat ki carat ni 22 carat ni natra 24 carat ki sana ni han adomna khangraba adoi taradi adomna loriba sana do adugi carat to sungong hongoiba masima khangbiyo ba mayamna adomna loriba sana do carat 18 da logre carat na natraga 22 logre 24 da logre haiba carat ki kano se 24 22 18 so hongoiba adomna logi ba se aduga masagi adomna sana je karimba achinba madagi kai thoge na chatle konsanga mada any xyz konsanga mada chat matamda haiba sana do second hand singi haidana adomda paisa je lakthuraga ko sana je lahobi neba adama sigi niyom se simaga lal leba yamna lan ba kanon concept neba masima I tohoning de haba tare masigi matang de koi lenga ki department sina juko singmai matang di kramba yamna akanba rulama semhanning eba maramdi kaino khanda adomna lograba 18 carat ki sana se 18 adum oil laira da baneba 22 carat ta logi basana je 22 carat adum oil laira neba 24 logi basana je 24 carat adum oil laira neba sungo hongoroi da baneba roi tardi adom na matam amada logi basana si hairiba carat akhal jingdu da adom na lobi ren lawro sana do adom na lising manga da lawren lawro seba ado hojiki matam da lising tra da laira inkhalla seba roi tardi na kai cha matam da nangi lising tara do adum phangada baneba ko samain leyeba adom na logi matam dana lising manga da logi bni hojiki matam da lising tara yawre nang sana se gram amada wari ni ko duita di nang sana se second hand hairaga paisa lakh thuraga piba yadeba maramdi nang lising tara hoji saliba current rate se si phangada baneba si niyom neba sigi niyom ja khoi manipur di khang ba yow wat padamna tawi maramaduna koi customer jingna paisa ji mang baje samaina mangeba aduna karbar wala tawbasingna karbar tawbasingna yamna lai na sana biba man bai pose uba ase engona thena experience amado in share tawjarak pani ko mayamda adomda su samam nam songsoi soidana leiram gani haibsida khallaga aduna mayamna thamjaning basi khoigi sana ji adomna logi sana ji disima logi tara da hojik challe current rate itadi current rate paisa ji phangani second hand oire haidana lakh thura biba sungya yade hoi mahaki some charge khar haibtare processing charge hairo lupa chama mana trag yankhai ma mana tara pirak padudi kai deba aduga nangi paisa dudi tara pirak sungya yadeba kai basat matamda masi matang da de khoina kaidobola kaidobo tare kanda adomna loriba sana do 22 carat ne hairasi natraga 24 ne hairasi na 18 carat ne hairasi ahan bada adom bill lobi batare ahan bada adom na tobi gada ya maroiba khongthangsi bill lobi batare second adom GST kakhibada adom pamuga nobo GST ka khardi paisa je lupa lisinga ni engon dagi mangwa tare khanbi ga nobo maramdi GST ka laga proper bill lobi no honna biyo adagi amuk amana yamna luba amana
adom na lori ba sana ji mana kere se 22 ni 24 ni pisale ne ko hai ba sana si 22 ni 24 kere ni per ko je hai ba sana lobam konsang adu da adu gi kere tu purity du senge hai ba yeng na ba machine leibra sima yeng biyo machine leibra yeng biyo machine hai ra khoina wet on na machine du natte ko sana do purity the my graph thokpa machine computerized oiba leibane ba adon da ba machine to pa masa makan mayam leiba yeng biyo ba 18 kere ni 24 kere ni 22 kere ni hai ba du adongi mituna sangsang na ura kanda billu sema kanda sana do purity du seng kanda lobiyo ba samaina machine leitum hamda de adom lobi gano ba sima ading sai sana kai gi sat ki matam da sana ru second hand oire hairaga tathare per puduma yadre adi adom sana lo mu sat matam da kiret to mana sini haina silatam jala pirak pa yada kiret tu check tawna ba adom na machine leibra yeng biro machine leitre machine leim pham nek sana lobiyo ba smai tawduna adom na hoje loina ri ba sana yum da sebiri ba yum da adom na loina ri sana du kiret khangtok piyo adom da tu manga madam ni yeng biyo ismai haijage adom sat matam da 24 carat 22 carat si pakna yoram moy ba isum yeng jabda 18 carat na nam oiram godra haibagi thajaba si layeba maramdi masi aingona thokraba kano ni pot am khakne ba khoina khange ne hanan sana ja lawraba jantra sira kansida kariyumba amadagi haiba tare sahi tare nipan taragi matung da haiba tare haiba sana du kudong sabang khang phangba machine leiram haiba tare dukan amada dukan sida ina machine du kitang yengaga si sana jacket kya khangningbadi yeng kanda 18 grade ki oil leiram haiba tare sana du 18 grade ki oirame toy targadi aina khalleba madramdi sana karbar tori missing sina khoi manipur macha jingsida khangen haiba wahai sida sana bire haiba posimadi ayam laina chauna phaiba adubu ay mara yetna gidreba yetna bazu sat bazu matam phangdre adu yesu yetna dre hai por du kuirabna proper bilzul akoida leitrabanina aduna matungda di khalleba sana lo sat matam na manipur da karamba kiret ki sana no haibjam hangani ani sewuda adom da mechil lebra purity yeningai gi agi mit mangda 22 ni 24 ni 18 ni haibdu khangmangam bagi hairi mafam adudagi sana lo oitarga di adom mangwai proper bilzu phangani aduga GST ka agazu lawbiyoba maramdi haywai xyz tu da amukoina kaisar matam da hairiba kiret sungong hong roidabaneba aduga amana hangba yaba amana adongi konsangdo sana konsangdo kadai da register to bigi hangbiyo koi BIS da register to bi brahang biyo haiba BIS haije koi government gi pot amakak neba haiba BIS da register to bo oitarga de makhogi stongan app am leijariba haiba app asida zo adomna complaint to bi adong sana du sengi sengdi hai phaw check to bi ai screenshot to ucharake ma'am da BIS ki koi gi kano se koi gi Ram Bilas Paswan na minister oringai da app asi launch to biram bani koi India gi masda loina register to ba sana konsang sana yoli ba kangu jingdu oigadam na haibigi niyom phaw layeba aduna mayamda thamjaningba hoji kumai harau lakpa adigi akhoi gi ningon singna nupisingna yamna pamjaba yamna belu laina khanjaba se sana neba lepung khodemakta nupa khangle nupi khangle video se nupa ju nupi ju puna makini adubu adomna hangbi gadabji sana ji karamba kiret ki sana no adomna loji hoji India gi oibaret kya leibage akhoi gi India gi leiriba metropolitan city ma'am haibtare samna habda Mumbai oibai Delhi oibai natraga Kolkata oibai hairi jing da sana je pachani chahong khakti re na khena dulse pangen hena khena deba koi manipur da tangbra hongbra haibaji mas adomna calculation tawbiyo gram da kya chali gi hai posimasu adomda wang hangbiyo adomna pairiba smartphone da koi India gi rate se kya leiri yeng matamda Delhi gi na kaya chingeba gram da 18 carat ta 24 carat ta 22 carat ta yeng biyo ba samaina da manipur dan kari fiam da rate leibage sizu khotok piyo ba kaso khena ba ya deba yam ka hena samai le adagi adudagi amana akhoi gi manipur da sana saba miyoi haibtare sana saba miyoi sahi tara traungamuk haiba fil adu da leire haiba miyoi singsina
ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯤ ꯗꯦꯜꯂꯤꯒꯤ ꯁꯅꯥꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯦꯛ ꯁꯤꯖꯤꯟꯅꯩ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ ꯗꯦꯜꯂꯤꯒꯤ ꯁꯅꯥꯁꯤ ꯐꯠꯇꯦ ꯌꯥꯝꯅ ꯄꯦꯠꯂꯤ ꯌꯥꯝꯅ ꯊꯣꯠꯂꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏ ꯑꯗꯨꯗ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯗꯦꯜꯂꯤꯒꯤ ꯁꯅꯥꯁꯤ ꯊꯣꯠꯂꯤ ꯄꯦꯠꯂꯤ ꯍꯥꯏꯔꯤꯕꯗꯨ ꯑꯇꯩ ꯑꯝꯇꯒꯤ ꯅꯠꯇꯦ ꯉꯁꯥꯏ ꯁꯅꯥꯗꯣ ꯃꯥꯅ 24 ꯀꯦꯔꯦꯠ ꯄꯨꯔ ꯂꯥꯛꯆꯕꯩꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯌꯣꯔꯤꯇꯤ ꯁꯦꯡꯉꯕ ꯁꯅꯥ ꯑꯇꯣꯞꯄ ꯙꯥꯇꯨ ꯑꯃꯇ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯄꯨꯔ ꯂꯥꯛꯆꯔꯒ ꯌꯥꯝ ꯊꯣꯠ ꯂꯥꯎꯕ ꯄꯦꯠꯄ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯅꯥ ꯁꯥꯕꯗ ꯋꯥꯕ ꯑꯣꯏꯔꯝꯕ ꯌꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯗꯦꯜꯂꯤ ꯁꯅꯥ ꯐꯠꯇꯦ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯗꯦꯜꯂꯤꯗꯒꯤ ꯄꯨꯔꯛꯄ ꯁꯅꯥꯁꯦ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ ꯗꯦꯜꯂꯤ ꯁꯅꯥ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ ꯗꯦꯜꯂꯤꯗ ꯁꯅꯥ ꯐꯪꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯔꯤꯕ ꯁꯅꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄ ꯁꯅꯥꯅꯣ ꯃꯅꯤꯄꯨꯔꯗ ꯈꯣꯅꯤ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯁꯅꯥ ꯅꯠꯇꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯣꯔꯛꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯜꯂꯤꯗ ꯐꯪꯉꯤꯕ ꯁꯅꯥꯁꯤꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯣꯔꯛ ꯌꯣꯜꯂꯤꯕꯅꯦꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯁꯅꯥ ꯁꯥꯔꯤꯕ ꯃꯤꯅ ꯁꯅꯥ ꯀꯦꯔꯦꯠꯀꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯃꯤꯁꯨ ꯂꯩꯔꯤꯕ ꯁꯤꯅꯤ ꯌꯥꯝ ꯂꯨꯔꯤꯁꯤ ꯁꯅꯥ ꯀꯦꯔꯦꯠꯀꯤ ꯃꯇꯥꯡꯗ ꯈꯪꯗ ꯇꯥꯔꯒꯗꯤ ꯀꯁꯇꯃꯔ ꯑꯃꯅ ꯂꯩ ꯆꯠꯄ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯀꯦꯔꯦꯠ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯋꯥꯍꯪꯁꯤ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯂꯛꯑꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯌꯦꯕ ꯁꯅꯥꯗ ꯀꯦꯔꯦꯠꯇꯤ ꯇꯥꯗꯦ ꯑꯗꯨꯒ ꯅꯨꯡꯒꯨꯝꯕ ꯗꯥꯏꯃꯟꯒꯨꯝꯕꯁꯦ ꯀꯦꯔꯦꯠ ꯇꯥꯏꯌꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗꯗꯤ ꯑꯗꯨꯝꯕ ꯃꯤꯑꯣꯏꯗꯨꯗꯤ ꯑꯣꯟꯁꯤꯜꯂꯒ ꯐꯖꯅ ꯇꯥꯛꯄꯤꯒꯗꯕꯁꯨ ꯑꯩꯈꯣꯏ ꯋꯥ ꯂꯧꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯔꯩ ꯌꯦꯠꯅꯔꯨꯔꯒꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯗꯨꯝ ꯂꯥꯟꯅ ꯆꯠꯂꯅꯦꯕ ꯀꯟꯁꯦꯞꯇꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯅꯥ ꯄꯣꯛ ꯃꯇꯝꯗ ꯃꯩ ꯆꯪꯉ ꯌꯦꯡꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯌꯦꯕ ꯃꯩ ꯆꯪꯉ ꯌꯦꯡꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯑꯔꯥꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯑꯗꯣꯝꯅ 18 ꯀꯦꯔꯦꯠ ꯄꯣꯔꯛꯑꯁꯨ ꯃꯥꯗꯤ ꯁꯅꯥꯅꯦ ꯑꯗꯨꯝ ꯍꯥꯏꯔꯅꯦꯕ ꯃꯔꯝꯗꯤ ꯁꯅꯥꯅꯦꯕ ꯄꯣꯔꯛꯏ ꯄꯣꯠꯇꯣ ꯇꯧꯕꯇꯕꯨ ꯄꯤꯌꯣꯔꯤꯇꯤꯗꯤ 18 ꯀꯦꯔꯦꯠꯇꯨꯅꯦꯕ ꯄꯣꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ 18 ꯀꯦꯔꯦꯠꯁꯦ ꯑꯗꯨꯝ ꯄꯤꯁꯜꯂꯁꯨ ꯃꯥ ꯁꯅꯥꯗꯣ ꯃꯩ ꯆꯪ ꯌꯦꯡꯒꯦꯗ ꯃꯩ ꯆꯪꯕ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯗꯤ ꯁꯅꯥꯅꯦ ꯑꯗꯨꯝ ꯍꯥꯏꯔꯅꯦꯕ ꯍꯥꯏꯗꯤ 18 ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯦ ꯄꯣꯔꯛꯏꯁꯤꯅ ꯋꯥꯔꯤꯅꯤ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯃꯩ ꯆꯦꯡꯉ ꯌꯦꯡꯕ ꯍꯥꯏꯁꯤꯗꯤ ꯁꯅꯥꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯄꯤꯌꯣꯔꯤꯇꯤ ꯈꯪꯉꯔꯣꯏꯕ ꯃꯥꯁꯦ 24 ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯤ 18 ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯤ 24ꯒꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯔꯣꯏꯕ ꯃꯔꯝ ꯑꯗꯨꯅ ꯃꯦꯆꯤꯟ ꯂꯩꯕ ꯁꯣꯔꯨꯝ ꯃꯦꯆꯤꯟ ꯂꯩꯕ ꯖꯨꯋꯦꯂꯔꯤ ꯁꯣꯞ ꯁꯤꯗ ꯆꯪꯕꯤꯔꯒ ꯑꯗꯣꯝꯅ ꯄꯤꯔꯤꯕ ꯄꯩꯁꯥꯗꯨꯒ ꯆꯥꯟꯅꯕ ꯁꯅꯥ ꯂꯩꯕꯤꯌꯨ ꯑꯗꯣꯝꯅ ꯄꯤꯔꯤꯕ ꯄꯩꯁꯥꯗꯨꯒ ꯆꯥꯟꯅꯕ ꯁꯅꯥ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯗꯣꯝꯅ ꯁꯤꯕꯤꯔꯤꯕ ꯁꯅꯥ ꯈꯨꯗꯤꯡꯃꯛꯇꯣ ꯉꯁꯤꯃꯛ ꯑꯗꯨꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯦꯅꯤ XYZ ꯃꯦꯆꯤꯟ ꯂꯩꯕ ꯗꯨꯀꯥꯟꯗ ꯆꯪꯕꯤꯔꯒ ꯁꯅꯥꯁꯤ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯤꯔꯒ ꯈꯪꯉꯦꯟꯒꯤ ꯃꯤꯡꯗ ꯃꯌꯥꯝꯗꯒꯤ ꯀꯃꯥꯏꯅ ꯁꯅꯥꯁꯤ ꯀꯔꯕꯥꯔ ꯇꯧꯕꯒꯦ ꯃꯌꯥꯝꯗꯒꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯈꯪꯕꯤꯒꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯁꯅꯥ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯁꯅꯥ ꯌꯣꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯑꯩꯅ ꯃꯔꯥꯜ ꯁꯤꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯪꯖꯕꯗꯨꯒꯤ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯤ ꯍꯥꯏꯖꯕꯅꯤ ꯑꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯇꯨꯡꯗ ꯁꯅꯥ ꯂꯧꯅꯤꯡꯕ ꯀꯌꯥꯝ ꯃꯥꯡꯉꯝꯒꯗꯒꯦꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯣꯍꯣꯔꯗ ꯂꯧꯔꯛꯄ ꯃꯣꯍꯣꯔ 5 ꯂꯧꯔꯛꯄ ꯃꯣꯍꯣꯔ 10 ꯂꯧꯔꯛꯄ ꯃꯤꯗꯨꯗꯤ ꯀꯌꯥꯝ ꯃꯥꯡꯉꯝꯒꯅꯤ ꯁꯤ ꯍꯣꯠꯄꯤꯌꯣ ꯃꯌꯥꯝꯅ ꯑꯗꯩ ꯑꯗꯨꯝꯅ ꯀꯥꯏꯕ ꯆꯠꯄ ꯃꯇꯝꯗ ꯁꯅꯥꯗꯨ ꯁꯦꯀꯦꯟ ꯍꯦꯟꯅꯦꯅ ꯂꯧꯍꯧꯔꯒ ꯄꯩꯁꯥꯗꯣ ꯇꯞꯇꯥꯏ ꯃꯥꯡꯒꯦ ꯑꯗꯣꯝꯗ ꯂꯧꯍꯧꯔꯗꯕꯅꯦꯕ ꯑꯗꯒꯤ ꯁꯅꯥ ꯂꯧꯔꯤꯕ ꯃꯥꯗꯨꯁꯨ ꯃꯦꯆꯤꯟ ꯂꯩꯇꯕ ꯀꯥꯏꯕ ꯃꯤꯗꯨꯁꯨ ꯃꯥꯁꯨ ꯁꯅꯥꯗꯨ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯣ ꯃꯥꯁꯨ ꯈꯪꯖꯗ꯭ꯔꯦꯕ ꯄꯣꯠꯇꯨ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯀꯟꯁꯦꯞꯁꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯋꯥꯈꯜꯂꯣꯟꯁꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯅꯤꯡꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤ ꯑꯩꯒꯤꯗꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯌꯥꯝꯗ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯌꯨꯕ ꯑꯗꯣꯝꯗꯁꯨ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯕꯤꯌꯨꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯤꯕ ꯁꯅꯥꯁꯤ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯣ ꯏꯃꯥꯅ ꯁꯤꯕ ꯁꯅꯥꯁꯤ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤꯅꯣ ꯄꯥꯈꯨꯝ ꯍꯥꯏꯔꯛꯀꯅꯤ ꯃꯣꯏꯅ ꯈꯪꯉꯦꯟꯅꯦꯅ ꯈꯪꯉꯦꯟꯗꯣ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤ ꯈꯪꯉꯦꯟꯅꯣ ꯍꯪꯕꯤꯌꯨ ꯍꯥꯏꯗꯤ 18ꯔ 24 22ꯔ ꯍꯪꯕꯤꯌꯣꯕ ꯁꯤꯗ ꯄꯥꯈꯨꯝ ꯐꯪꯗ꯭ꯔꯒꯗꯤ ꯃꯦꯆꯤꯟ ꯂꯩꯕ ꯃꯐꯝꯗ ꯆꯠꯂꯒ ꯄꯤꯌꯣꯔꯤꯇꯤꯗꯨ ꯀꯌꯥꯅꯣ ꯈꯪꯗꯣꯛꯄꯤꯌꯨ ꯁꯤꯗ ꯑꯗꯣꯝꯒꯤ ꯄꯥꯈꯨꯝꯗꯣ ꯀꯝꯄꯜꯁꯔꯤ ꯐꯪꯒꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯖꯩ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯃꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯈꯪꯗ꯭ꯔꯤꯕ ꯃꯤꯕꯨꯁꯨ ꯈꯪꯍꯟꯁꯤ ꯑꯗꯨꯒ ꯇꯨꯡꯗ ꯃꯥꯡꯉꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯜꯍꯧꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯖꯔꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ